Image PAODAM miyeng tabiri basingbu surbalana khurumjari ngasigi maruiba pau pizari. Kuntramathoi shuba Manipuri lolgi numit mafam kayada pangthoknakre. Amang asengi yachan thokpagi saktam ama oina kabui singna Sri Sri Govindaji Temple da khurumba laknakre. Loinana More da laiba Integrated Checkpost Minister R.K. Ranjanna hakimnana yengsinkre. Paumu chakhaina pizari. Palace compound laiba Maharaja Chandrakirti Auditorium da Kuntramathoi shuba Manipuri lolgi numit palan tawkhre. Thoramadu da Chief Minister N. Birena athoiba mithunglen oina saruk yaki. Manipuri Language Day State Level Celebration Committee na Manipur Lenga ki Art and Culture Department amadi Directorate of Language Planning and Implementation Manipur ga khusamnaraga sen kiba thoramdu da Education, Law and Legislative Affairs Minister amadi Manipuri Language Day State Level Celebration Committee ki Chairman T.H. Basantakumar, PWD Minister Govindas Konthaujam, MP Rajya Sabha Laisem Basana Jaubasu saruk yaki. Tharonggi manung channa Celebration Committee ki saruk oiriba apunba organization tanatareta appreciation certificate sing khusinaki. Ngasigi thoramda wangangladuna Chief Minister N. Birena Manipuri lolbu nipan suba schedule da chalhanna ba khongjangda saruk yakhiba singbu ikai khumnaba utki mahakna lamdam asida lairiba indigenous oiba lol sing tamningba singna tha ohungi course tamnabagi matangda propose tawbaga loinana ekhoi masel amana amagi lol khangnarabadi lamdam sigi miyamgi marakta wari watai sanabada pukning thogatpa hengani amadi nungsi chanaba unity integration purakpada mating oigani haina su CM na makataki ekhoi leriba Manipuri leriba koi composition kana maiti me habisi mota Manipuri script haina haira hena ekhoi si larger interest work to goya kai bapo sugum baga je koi nahi naraga adora de koi leminal bazati mayam se hena unity su lakani loan session na kuju lakani maya session na kuju lakani adu gum baga je koi lebiriba ai mon be decision lo bum japote koi bi suggestion kar idea kar tawjabe wani do mayam akang na hisinai koi da sina fani ne ga do torokanda akoi sum tawjabe wani ngasi August kun Manipuri lona Nepali amadi Kongkaniga loinana Bharat Samvidhan gi nipan suba schedule da chanaba Lok Sabha amadi Rajya Sabha animakna yetnaba laitana bill pass tawkhiba numit Manipuri lolgi kumo numit Joint Struggle Committee for Manipuri Language na sinduna Press Club Imphal pangthokre hanagi Mantri Khundrakpam Jibona Chief Guest Didi Ngangombana President Hanagi Mantri Biren Aiba El Memo amasung Santhonggi Editor Konsam Manindrana Guest of Honor sing oidana pangthoki. Ngasigi thoramadada Manipuri lolbu nipan suba schedule da chanaba khwaidagi masak thokna Parliament Member MP Chani Taramathoi gi sahi khombada khwaidagi chawba thodang lawkhiba misak marida Certificate of Appreciation amasung lengan amam pidna ikai khunaba utki. Sahita Seva Samiti Kakchingna Library and Information Center Kakchinga Kusam Naragangasi Library and Information Center Kakchingi Sanglenda Manipuri Language Day gi thoram pangthokre Library asida Lairik Nainaba Lakiba Reader Singaloinana pangthokiba thoram aduda Sahita Seva Samiti Kakchingi President Khetri Bira amadi Library gi Treasurer Yambem Saitana President Member Sing Oibaga Loinana Senior Advocate and Maduna Special guest oina saruk yaki thoramduda Library and Information Center Kakchingi Secretary su oiriba kha Manipur College Kakchingi IQAC Coordinator KSS Joy Kumar na Manipuri lolgi numit ki matangda wangangki
Khunai asida laksinduna lairamba amang asengi yachan adu thokpagi saktam ama oina ngasi kabui furupcha singna ahanba oina athenpot kaduna Sri Sri Govindaji bu khurumba lakpagi thorom amang ase pangthokre Sri Sri Govindaji Temple Board na senduna pangthokpa thorom aduda tungan ba kabui khul kunromgi kabui ningol amadi piba kayana athenpot karaktuna Sri Sri Govindaji bu khurumki loinana Sri Sri Govindaji su Saithaba Kabuigi Oiba Nat ki Isai Sri Sri Govindaji gi Laimangda Saksonduna Thongni Jaki. Loinana Sri Sri Govindaji Temple Board ki Maikaidagi su Kabui Furupcha Sing Aduda Athenpot Lan ki. Thoromaduga Mari Lainana Sri Sri Govindaji Temple Board ki SO Manohar Mayum Barisna Hai Ngasigi Thoromasi Manipurda Ahanba Oina Pangthokpa Thoromni Thoromasi Sri Govindaji na Iduna Thamnamlaba Thawdok Amani Mamangda Lairamba Mirol Kharana Aseng Amangi Pal Amana Manipurgi Khunai asida nakpak tarakpagi mami adu urakpadagi Khunai asigi amata oiba saktam asi mangkiba yai khanduna thorom asi pangthokpani tasengna magti ahobudagi hauna chingmi sing Sri Sri Govindaji ki thogol adu adumak hangduna lakhrabani isor haiba asidi amatani thorom asina aikhoi masel amato oibagi saktam sagatpada achauba ngaklo oigani haina makna makhataki Minister of State External Affairs and Education R.K. Ranjana Indo-Myanmar border town the Labour Integrated Check Post Haktengnana Yengsinkre Mahaki Yengsin Khongchat ka Mari Lainana ICP the Lairiba tungan ba department kayagi makok thongba sing Deputy Commissioner Technopol amadi Technopol District Police ki makok thongba officer kayaga Haktengnana unaduna makhoi da Lairiba facilities sing amadi ICP da thengnariba khudongcha da basingi matangda ICP gi conference hall da thongkiba mifam amada khanaki mifam aduda Minister R.K. Ranjana phongdokhibada Indo-Myanmar border still tawkhibana maram oiraga hauzik thabak leplabasu Myanmar gi maikaidagi gate hanglakpa matamda mathau ningchina tawnaba department kayagi makok thongba officer singda khanganki loinana NHIDCL gi makok thongba officer singdasu Imphal More lambi NH102 athubada thabak yangsinduna loisannaba khanganki ngasigi mifam aduda TAN Hills Horticulture and Soil Conservation gi Minister Let Pau Hokip Yauki ICP yengselamlaba matung India amadi Myanmar ngamkhai paringda Khundaba Howland 5 village ta chatuna border su yengsinki Aikhoi miyoibana khongna chatpagi chang hantharakpana diabetic yauna makhan makha kayagi laina kaya narakpana hakchang amasung imung manunggi sanmit londa soksel halakli khongna chatpagi hainabi hengat handuna hakchang fana nada yektana thamnana bapandamda let walk more haiba paujil piba kakchingda Imphal Kangla fawba kilometer nifu mangagi khongchat ama chatkre Naurem Enterprises GM College campus na sponsor tawduna chatkiba khongchat adu Kakching District Olympic Association ki President ki SS Dharmadas IMS Southeast Manipur branch ki Secretary Dr. Naurem Ajit Amadi Adam Kakching ki Secretary ki SS Surjit ahumna lamthaki Salai taret ki Firal Puduna chatkiba khongchat aduda saruk yakhiba Hemansu Nauremna phongdokhibada Aikhoina chayol amagi loisalakpagi thorom pangthoknaribani haiduna sanga chaduna mayaika bachinjak yu na chingba thakchinbagi mahuta Aikhoina challenge ama oina trekking gumba ama chatuna hakchangdasu kanaba fangnanaba amasung khongna chatpagi kanaba paujal asi miyamda yawhanaba pandamda ngasigi khongchat asi chatpani phongdoki chatliba khongchatsi mayamda message amaga loinana message na hajabadi khongna chatpagi changsi hajik ngasi yam busy oiba lifestyle si sum handarakpajina maram oiga health issues mayam ama thore anova diabetes nari sumba singsi handanaba khongchakki thanagi khongna chatpagi kenosi hingatnaba haitare sigi pandamdane akoina chattai message spread tawwa amasung akoigi sida laiba mingaisi professionally akoi kano ngatani thabak chinba adagi isai thawla thabak chilla leijaw ngatani na weekend da akoi celebrate tawda intoxicants yuthak ba adagi sanga zaraga akoi celebrate tawgi mahutta ko sumba trekking gumba akoi sumba isanda challenges am piraga health ta sukana ba sumba noina puna bagi pandam dane ko chachai
Let walk more haiba paujal piba khongchat adu ngasi nungthil pung mari rom tabada lamthungpam oiriba kangla da thungki. Department of Higher Education Government of Manipur na sinduna More College ta Prime Minister Narendra Modi na India bu chaukhatnaba hotnarakhiba kayabu iriba Modi Allies 20 Dreams Meet Delivery hairiba direct asigi matangda khananenabagi thorom ama pangthokre thorom adu Union Minister of State External Affairs and Education Dr. R.K. Ranjan na chief guest oiduna pangthokki. Thoramada Prime Minister Narendra Modi na Gujarat ta Chief Minister oibada karam haina chaukhatpa purakhi amadi mahakna Indian politics ta khongdaduna India hariba single largest democratic country asibu malemgi thakta chaukhatnaba amadi prithvi asida lairiba lebak singi manungda izzat taunaba mina thajaba leba ama oirak hanabagi khongthang kayagi wari kaya thoramada saruk yakhiba More College ki oza kayana mamutana phongdokhi. Tungda Union Minister of State External Affairs and Education Dr. R.K. Ranjan na phongdokkibada Prime Minister Narendra Modi na leibak asigi luchingba oibada leingak asigi phangpham thokpa scheme benefit khudingmak India gi mipum khudingmakta thunghanba khaktanatana India gi ngamkhaisingda leiriba India gi aroiba miyoisingda so phangpham thokpa benefit sing phanghangani haina thabak kana paikhatli mafam kharada Tungdaba yauba singsu fangnaba hotnagani amadi handicap oiba yauba mfam singda leiriba praja singnasu haibira u haina phongdoki. China Institute of Medical Sciences na picnic na traga study tour na chingba karigumba amata sinkhiba laiti haina institute asege chief principal Dr. N Pravin Meitai ngasi institute asida pangthokpa pawmishinga unaba amada phongdokre mahangna hai paukche amadi electronic media da institute asibo masak thihanba yaba yawrakliba Asi Institute asiga karigumba hiram amatada mari lainade kanagumba lanaigi thabak thoram aduna maram oiraga institute asibusu mingchat thinaba pusin biganu haina phongdoki. So the from now to from the aduma quite strongly condemn to Odamian condemn to it. Adu Lenana Photogasi, I'm sitting with Bani. Avoid the mail and the phone talk day personal winner. The PJ was on what have to see them come on a little long out there. Adubo, quick police stuff was a lot of which was happening day. Lagliba tarik kunithoidagi chak thongba leptuna khongjang changsilagani masida aki akhang piduna nampu sasanda chak thonghanlabadi maduda tholakpa afafataki daita school sing amadi mari leinaba authority na pugadabani haina ngasi Manipur Press Club da pangthokiba pawgi mifam amada Midday Meal Workers Union Manipur Union gi President Y Indrani na phongdokre mahangna makha taraduna haikibada center na mathang anirakta Lupa karor taramanga amadi karor taragi senthang kaithakiba laikhrabasu state laingakna ngasi fawba Midday Meal Workers singi pifam thokpa honorarium gi sentham sing pithoktana namsinduna lotlaga thamli leiba asege atopa state singdadi center na piba sentham gi mathakta state laingaki share hapsinduna worksing asege workersing asege honorarium hengatba laikhrabani Adubu state asegi worker singi oinadi haukiba chahi Englishangani kungi November thadagi ngasi phawba lupa amata pidana namsinduna thamli lengakna thubada midyang changduna worker singi awaba yengduna senfam ase pitokpiyu karigumba pithoktaba taragadi tha asegi kunithoidagi hauduna worker singna chak thongba leptuna khongjang changsilagani masida akia khang piduna nampuda chak thonghalabadi maduda tholakpa afafatagi daita mari leinaba singna pugadabani haiki Thasigi taramari da yaripok bamo lekai gi thawa turen meya da nupa amasina fangkibaga mari lainana yaripok police na wari sanasi haina kaukhraga fazin khibabu yaningdaba phongdoktuna yaripok khoirom laimangda lekai miyamna wakat mifam phamkre mari lainadana fazin khibasing thasigi kunmanga fawbada condition amata thamdana thadorak tragadi JAC semduna akanba khongjang changsilagani haina lekai miyamna phongdorakli wakan mifamada saruk yakiba amana phongdorakibada Mayon mi ningsen kauba nupa ama sina fangkiba dugi matangda khoirom mathak lekaidagi tourism nares amasung khoirom maya lekaidagi saikhom dizen fajan khiba ase maram chade police na icham chamna wari sasi haina kaukhraga maram amata pidana FIR pansanduna fajan bikibani
मखोइगी मराल करिसु लैते अथुबदा थादोपिरउ हाइना फोंदोरखि वकन मिफम अदुगा लोइनना मियामगी ओइबा मिफम अमसु पांगथोक्तुना वारेप कयामुक्सु लौखि वकन मिफम अदुदा मराल लैतबा मी फाबा यानिंदे चिंगमी तमी नुंसिनदनबा सेनगनु हाइबा खोलाउसिंगसु लाउखि अथुबा मतमदा लेंगाकना मयोमी निंगसेन गिसिगी मतंगदा प्रॉपर इन्वेस्टिगेशन तोबियो पोस्टमार्टम गे कोई रिपोर्ट मियाम द खंगनबियो लेखिद्रबा मयोमी निंगसेन गा निमित अदुदा नांगिना खिबा मे अनि दो करिगी हौजिक फावो फाबिद्रिबनो अदुगा मरि सुबदा थाइनदगी नुंसी चानना लेमिनरिबा चिंगमी तमी अनिगी मरक्ता नुंसिनदनबा सिनबिगनु अदुगा मंगा सुबदा तांग कुनगा मंगा हाइबदे आगस्ट की तांग कुनगा मंगा फावबगी मनुंगदा फाकिबा मियसिंग असी कंडीशन अमत यावदना थादोकदबने करिगुंबा थादोकतबा तारगदी जेसी सेमदना अकनबा खोंजंग चंगसिनजगने अदुगा तरुक सुबदा फजनखिबा मियसिंग असी कस्टडीदा रिमांड लौथदना डायरेक्टली बसिंग असीगा थाना निमित मरिनि सुरे मसिदा मखोइदे करी करम मराम लैरे हाइना पीबा याबा प्रमाण लै फंगबगे करिगुंबा प्रमाण फंगबो ओरगन मियामदा खंगनबियो अदुगा तरे सुबदा अरोइबदा दैगांगना नाकन नामगी वाखक तारगा wan sajam ko mongda phirep lobigano Plant Protection and On-Farm Bio-Inputs Preparation Haiba Hiramda Nomagi Oiba Farmers Training Program among asi Technopol District ke Manung Chana Leiba Kanhemram Village Community Hall the Pangthokre Promotion of Sustainable Organic Cultivation for Economic Enhancement gi Makhada Manipur Organic Mission Agency Momana implement tawduna Manipur State Rural Livelihood Mission MSRLM gi support Makhada Diocesan Social Service Society DSSS na senduna pangthokiba ngasigi Farmers Training Program aduda Crop Solution Center for Plant Health Manipur gi consultant Dr. M Thoithoina resource person oina wangangki Thorom aduda saruk yakiba farmers singna chujak champra hainau thabi mairen sing amadi yangang na chingba chinglo singda थारिबा पानबिसिंगदा थेंगनारिबा खुदोंग चादबसिंगी मतंगदा हंगलकपदा वाहंगसिंगी पाउखुम रिसोर्स पर्सन पीखी बोट लेपनबा अमदी प्रजाना यानबगिदमक हार पियु हाइकिबा नते लोकल स्टेट गवर्नमेंट के प्रजागी मिहुत अमा ओइना प्रजाना डिमांड तौरिबा हार असे पियु हाइना मथौ ताबा डॉक्यूमेंट सेक मतिक चाना पीरगा डिपार्टमेंट दा चे थाखिबनी हाइना ngasi खोंहामपाट मंत्री लेकाइदा पांगथोकपा पाउगी मिफम अमदा इम्फाल वेस्ट के उप अध्यक्ष लाइश्रम बोबीना फोंदोखरे हौजिक लौमी सिंगदा फंगदना लैरिबा हार सिंग असे निंथौकाबा नुमित फावबगी मनुंगदा पिथोक्तबा तारगदि नुमित असेगे अहिंग नुंगयाइदगी नेशनल हाईवे थिंजिनबा याउना खोंजंग कया चंगसलगनी हाइना लौमी वार्ड मेंबर सिंगना लाउथोखरे महांगना मखा तारदुना हाइखिबदा था असेगे तरामपंदा एग्री डायरेक्टर ना प्रिंट अमदी इलेक्ट्रॉनिक मीडिया दा फोंदोखिबा वफम बोट लेपकदबा सिंगना लनाई ओइना यूरिया पियु हाइबिगनु लौमी सिंगना हाइबदी पीरी हाइना फोंदोरकलिबा असे नोकनिंगबा अमदी नुंगाइतबा फावी बोट किदमक हार पियु हाइबा लेते लनाई गी इंटरेस्ट दा पियु हाइबसु नदे प्रजा गी डिमांड अमदी वाटलिबसिंग असे खुबना स्क्रीनिंग तौरबा मतुंगदा हाइबनी मरम चादना हार पियु हाइबा नते हाइनासु फोंदोखि कना कना थुंगौदे हाइबना चिंगबजी अखोय स्क्रीनिंग तौरगा सी मयामजी लोइना स्क्रीनिंग तौरगा अखोय रेडी दा थमजबनी डिपार्टमेंट पंपी दा पीबे ते यापोते काना हाइबा पोतु अखोय पंपी दा पीबे यादेबा गाइडलाइन दु मतुंगिना अखोय लेइबा पता सिंजी अखोय जेरोक्स तौजदना सुमाइना लौसनदना अदुगा पीरेबा पता सिंजी आधार सिंजी मनुंगदा पता इक्लोज होली सी मरम चाना पियु हाइबनी मरम चादबदा डिपार्टमेंट दा हारनी गिबु लेते अदुगा मथोंग खंगदना पीबा ngamdraga हारदबंदा लेका हाबदु पीरो प्रजा म्यामदा हजिक लाकपियु हारिसिनी विजिट तौबियु डिपार्टमेंट ऑफ टेबल चौकरीदा फमगा लबु कुमक्त्रगा हार पिनी पिरोइन लेपसे याजनिंगदे Tribal Research Institute amadi Institute asegi tauriba thabaki mawong matau kayagi matangda CSO tarahumdoi amadi student bodies ki joint coordinating committee na lenga asegi chief minister yauna mari leinaba department amadi miyosingda demand kaya yauraba memorandum ama pisin kiba adu hojik fawa thabakda onthorak taba haibasi laibak thibani maramaduna pisan kiba demand sing adugi chapchaba paukhum ngasidagi numit tarani fawbagi manungda committee asida khanganbira u haina ngasi Manipur Press Club da pangthokpa pawgi mifam amada committee asegi co-convener Jingdin Leo Panmaina phongdokre mahangna makha taraduna haikibada chahi asegi July 16 amadi August 13 da pisin khiba memorandum adu thabakda onthokpirakani haibagi thajaba
amaga loinana matam kaya ase ngaiduna lakpani CMO dagi paukhum ama lakadra haina khanduna lakpani adubu mari leinabasina hiramasigi matangda khananaba ofam amata hairakpa leitri maramasina lenga asina demand sing asi yengbiraga chapchaba paukhum ama numit tarani gi manungda piraktaba taragadi ban blockade amadi protest kaya yauna agitation changsilagani haiki aduna masi okoi sahi mangagi right piraga prajamiyam na sahi mangagi di yai phanama prajamiyam mo torakani habi wakhalonda okoi na prajamiyam sina vote piraga pampham nang aduga mayai gi tambal da okoi na lohan hi prajamiyam na hai maram aduna ma dari ma madi athuba matam na ngasi la tharo na mitrani manung de di tang ta ba ma khangan bira o kansan MLA singsu department singsu se mayam na okoi na langkhat krabani aduga maru ena Manipur sigi wadi mako maru areba onerado sian nasu athuba matam da masi se negotiate tawraga apa muang da streamline ta laga TRI se matam kro tawra di straight ohenga tra haibe se akwai discuss comment na re harga asum bot amado adu purak na ba hadu wapam sini kam Imphal More gi lambi gi khudeng thabi da leiba 20 Assam Rifles ki post na ngarang numidang wairam pung manga helakpada More rom dagi thoklakpa Scorpio registration number DL12CA5308 gari asi check tawbada soap case marifutara mapanda haptuna puramba brown sugar packing material yauna gram listing mari chahum supna amaga konana miyoi ama fare hari faraba miyoi adudi Thongkhole Tauthang Chorchampur district ki ST Chulofai dagini hairi faraba brown sugar adu malem gi kaithada karor nipalom henbagi mamal oigani hairi faraba miyoi amadi polam sing aduga konana ngarang athengbada More police station da khusna khre hairi English ngani tara humdagi Delhi Assembly Mikhalda AAP gi mirep ama oina ba hona kiba okil Surender Sarmana Delhi CM Deputy CM amasung AAP gi luchingba ama oiriba oiram khiba Yogendra Yadav ki mathakta criminal defamation case file tokiba duda Delhi CM Kejriwal Deputy CM Manish Sisodia amasung Yogendra Yadav chenade haina Delhi gi Rouse Avenue court na phungdokre Additional Chief Metropolitan Magistrate ACMM na court ki order ga laukthokpaga loinana haikibada media reporter yumpham oiraga complaint tawba yade Surender Sarmana mahaki complaint da haikibada Manish Sisodia amasung Yogendra Yadav na haibadagi mahak Delhi Assembly election aduda AAP gi ticket ta vote leplage khanki form na chingba lawraba matungdadi mangonda ticket pirakhide Somalia ki capital Mogadishu da leiba hotel amada jihadist terrorist na attack chathabagi thogdokta yamdrabada miyoi 13 hatkre police officer Ibrahim Dwale na haikibada Hayat hotel da AL Sabah fighter singna nongmai amasung bom na landaki miyoi 10 hena seki makogi maming mata police na list semlaga thadorok lagani miyoi nifu hena aso open nangki hairi Aroibada maroiba pau amana pizari Kuntramathoi shuba Manipuri lolgi nimit mafam kaya da pangthokna khre Amang asengi yachan thokpagi saktam ama oina kabui singna Sri Govindaji temple da khurumba lakna khre Loinana More da leiba integrated check post minister RK Ranjan na haktengnana yengsin khre Ngasigi damak tadi PAODAM matang sida loijari miyeng tabiri basingbo amukana khurumjari